My news Guwahati da Maitelon gi pau tabiri basing bu ihan handu maktada jingangbam Sujitrani na kurumjare hujinga sigi samlapa mariba pau sing lobirasi Lagli bajun gi tang tara manga da de Assam miyamna state asigi covid laksin bangambaga mari lenana nungaiba pau ama tarba yari Chayol amagi manungda Assam da covid laksin bangamlagani aduga lagli bajun gi tang kunma thoidagi de vaccine kapagi khongjang asi paksanna lanjangi mongda changsilagani haina ngasi Assam gi CM Himanta Biswa Sarmana phongdokre amade lagli August ki tang tara manga gi mamangda vaccine kapagi thabak singsu loisilagani haiki hayeng jun gi tang tara se CM Himanta lengaki tha ama mapung phaba numitni numina sida hokiba tha ama sida lengakna tawkiba thabak thorom singi maramda samlappa paudam amasu pigadore ngasi Assam gi DGP Bhaskar Jyoti Mahantana paugi mifam ama phamladuna Assam Police ki mapangal amadi mathona hapnanabagi pandamda akhanaba thorang kya paikhalagani laukthokre madugi manungda state asida commando battalion tara hapkatpaga loinana commando lising tarani thoi amadi civil police lising kulhumdoi lauragani police station amada sif ani khaidoktuna miyamgi maning thunghanaba thabak tawgani loidana police personnel khudimag imungi miyoi singa leiminna hannabagi thorang makhada chahi amada tha ama suti piragani haiki mahakna makha taraduna karbi chingda santi puraknabagi thorang kanna paikhatle lalholup mangaga santi gi chukti tawnaragani su haiki wafam asida ceasefire da lariba UPLA na taramna okhibaga loinana police verification gi thorang da su lalholup asigi member singna saruk yaki Manipur gi saknairaba national award film critic Imphal Cine Club ki founder secretary amadi Manipuri Film Journalist Critics Association gi founder president RK Bidur post covid complications namar moiduna ngasi ayuk Imphal gi Jenims Hospital da laikidre mahak masagi chahi marfu sukre asumna saknairaba film critic mayamgi yambung RK Bidur na laikidaba asida iche mache fong amadi Arambai News Guwahati gi maikei dagi su awaba fongdok chaboga loinana imungi awaba da su saru yazari Thangmai banda laiba MSU head office ta ngarang numidang sakhangdaba singna bomna landarambagi thong chatharamba adu MSU na yamnamak kanna condemn torakle khunai miyam gi damak kathoktuna lagliba MSU gi laisangumlaba mafam asida asigumba thong chatharamba asi MSU khakta natana apunba Manipur kanba imalup amkil amadi ireipak inat chanura loina silon ichal naso akanma moongda condemn torakle ngasi Jiribam district ki Babuparada laiba multi supermarket complex ta sariba SBI gi branch office ta Manipur Food Industry Corporation Limited ki vice chairman K Sarat Kumar amadi Jiribam Municipal Council gi executive officer M Surjit na chatuna yengsinkre SBI branch ase yamna thunamak hangdoklagani su haire Haukiba pung kunmari asida India da COVID ki anuba positive case lising marfudarani thoiga chonga marfutaratruk phangkhre masi thangna na numit nini lak amagi makhada nomada positive oibagi masingni panba yai ngarang na India da COVID ki anuba positive case lising marfutaruk ka chamri marfudarani pan phangkhibane lag amaga lising humphuni thoi chatruka humpu marina naba pharaduna haukiba pung kunmari asida discharge tawkhre amadi lising ani ga chani 18 na laikidre India gi Delhi positivity rate asi chada mari dasmik taruk ne aduga recovery rate na chada marfutara mari dasmik manga ne Meghalaya da chamri ga nipunipan Mizoram da chani supna ahum Manipur da chatret ka humbudra manga amadi Assam da lising ahum ga chatret yankhai mathoi phangkhe amadi Assam da hokiba pung kunmari asida mioi yankhai manga Manipur da taret Mizoram da ama amadi Meghalaya da tarataruk laikidabagi report su lakle Congress loyalist Jitin Prasad ngasi BJP changkhre byakti vishesh Congress thadok lamle Jitin Prasad na haiki madudi imung amagi seva tawbagi mahutta miyam gi seva tawba pame India gi singnarakliba singasi santainaba Modi khaktana ngamgani adubu luribadi Jitin Prasad na Uttar Pradesh ta Brahman Singhi vote chingshilak pangamgadoribra haibasini West Bengal gi BJP manungda akanba irang thorak lingai maragasida Suvendu Adhikari na Prime Minister Narendra Modi ga unnakre panba yai ngasi su West Bengal gi Bardwan da BJP worker chamaga yankai TMC da chongsinkibaga loyana BJP changruraba TMC gi worker kaya amuka TMC da hanjinkre
West Bengal की BJP की लुचिंगबा अमा वरिबा मुकुल रॉयना हदक BJP की मरोइबा मिफम अमदा सरुक याखिदबा असिमक यामनमक चिंगनेनिंगाई अमा ओइरखिबगा लोइनना स्टेट असिगी BJP लुचिंगबा अहुम BJP थादोकलगनी हाइनसु कन्ना ngangnaraklei Blood clotting habadi e phamjinbagi thong asi India dadi yamnamak tangna thoi haina Empowered Group for National Vaccination Program gi convener oriba Dr. VK Paul na haikre Union Health Ministry na COVID pandemic ki matangda achumba amadi verified oiraba pausing matam punamakta pinaba honaduna lakle Blood clotting ki matangda miyamna hangnariba wahang kaya gi paukhum amadi vaccine kapadagi blood clotting thokhali haibagi matangda mayam gi chingnaba kaya adubu kokhaladuna convener asina haikhi maroina AstraZeneca vaccine gi matangda blood clotting thokpagi case khara lai haibisi chummi adubu masigi complications sing Europe Tana ayamba thokli madu mafam dugi naharol singi lifestyle amadi genetic structure na maramoiduna thokpani adubu India da de blood clotting gi case yamnamak tangna rare oina phangi haiki asumna AIMS New Delhi gi director oriba Dr. Randip Guleria na so surgery gi matungda blood clotting thokpasi US amadi Europe ki miyoi singa yengnarubada Indian singda de yamnamak likna thoki haiki Hariba vaccine induced thrombosis kauba side effect ase India da yamnamak tangi masigidamakta su thoina mi painingai leite hainasu Dr. Guleriana haiki India gi university ahum QS World University Rankings 2022 da top chani position gi manungda chanba ngamlakre panba yabadi hariba ranking asida IISc Bangalore na research ki lamda malemda number 1 habadi hanba position da leire aduga university singi ranking dana IIT Bombay na chamaga humbutratret suba position da IIT Delhi na chamaga marfumanga suba position da aduga IISc Bangalore na chamaga marfutaruk suba position da leire COVID layang nabagi hidak puthoknaba 2DG gi Transfer of Technology TOT Indian Pharmaceutical Industry singda pinanabagi wafam DRDO na thangalakre Industry singna chatliba tha sigi taratret fawba expression of interest ki damak apply toba yagani su haire panbayai COVID ki hidak 2DG asi Dr. Reddy's Laboratories ka khusamnaduna DRDO gi Lab Institute of Nuclear Medicine and Allied Sciences INMAS na saribani Aroibada ngasigi ten takpa Manipuri Pao khara Hayeng Jun gi tang tara surjagrahane masi India gi Arunachal Pradesh amadi Ladakh khaktadagi numit taramdai mamang minute kharagi oina uwa fangade Assam da National Park taret sukre ngasi state asigi Forest and Environment Minister Parimal Suklawaidana dihing patkaibu taret suba state asigi National Park oina lauthokhe National Park asi mathaga Assam gi Dibrugarh Tinsukia amadi Sibsagar district ahum ko na sandokpa dihing patkai elephant reserve ki manungda leibane Noida da lariba lemjaningai oraba NBA Academy da selection phangba awangnongpok ki ahanba sanaroi Mizoram dagi chahi 19 gi L Chakchuak na oiri NCCA Division 3 da sananabagi damak scholarship pi gibaga loinana nimit kharani gi mamangda North Park University Chicago gi damak mahak khongshalagani Union Minister Dr. Jitendra Singh na awang nongpok ta lariba chakhat thorangi project sing space technology gi khuthangda ISRO na mateng panglagani haiki Anup Chandra Pandey na ngase India gi election commissioner oina charge pukre Pandey Uttar Pradesh kadargi ingsingamanga chamapan marfumari batch ki potharaba IS officer ne Karnataka lengak na sanaroi singidamak lemna vaccine kapnanabagi khongjang changsilagane Bhopal da chaurakna tha nirom gi matung hayeng sagol sil numittagi dukan namak hangdoklagane Bihar lengak na COVID naduna leikidraba singda ex gracia pinanabagi damak lupa crore chahum kaithokre Center na longmi singa wari sanabadi yai adubo farm logi matangdadi wari sanaroi haikre West Bengal gi CM Mamtana longmi luchingba Rakesh Tikait ka unakre longmi singi protest sawalakli IIT Delhi gi researcher singna so coronavirus asi lab ta sembani harakli Punjab gi CM Amrinder Singh amade Sidhu gi marakta chingkhaina ba hengalakli masigi mahayoina Punjab Congress chief pham lokthokpagi phibamda lakre
नीट परीक्षा कैंसल तौननबा DMK ना हाइजरकपा BJP ना ओपोज तौख्रे नेशनल कमीशन फॉर प्रोटेक्शन ऑफ चाइल्ड राइट्स NCPCR ना कोविड लाइचदसिना मरम ओइदुना अंगांग लिसिंग अहुम हेना लमहांगना हनख्रे अदुगा लिसिंग कुंतरुकना ममपा लेजद्रबा हाइबदु ओहेले हाइना सुप्रीम कोर्ट खंगहनखि लागलिबा जुलाई की 12 असम असेंबली की मिफम फमलगनी असेंबली की पुआरीदा अहानबोइना गवर्नर ना ऑर्डर असी बोरो लोन याउना लोन अहुम हाइबदी एसमीज इंग्लिश अमदी बोरोदा थादोरखि सुप्रीम कोर्ट महैरोई सिंगी ममा मपा लिसिंग तरुक चमरी हुंफुमापन्ना PIL अमा थारकलदुना लेबागसिगी बोर्ड एग्जाम खुदिंगमक मरोइना क्लास 12 की बोर्ड एग्जाम कैंसिल तौबिनबा हाइजरखिबगा लोइनना अतोप उपाय सिनदुना असेसमेंट तौरकनबसु हाइखि नेपाल न पतंजलि की कोविड हिदाक कोरोनिल पैक यंथोकपा लेफनख्रे चाइनीज की खोंजंग सिंगा मायोकनबा ngamnanaba US ता बिल अमा पास तौख्रे अमदी बैन तौख्रबा पाकिस्तान की पाउमी हमिद मीरना आर्मी की मफमदा लाले हाइजख्रे ngasi ge nadi Arambai News Guwahati da Meitai Lon ki pau sandok chaba